Vai punamagpu ahanba maktada MM na taramna okseri MM Entertainment Manipur na ngasi amuk mayamni mafumda putuna lakshariba film asigi maming Madam Siza film asi 2025 January tang 8 MSFDS da release taunabagi damak siam saba punamag loiduna leirabani film asi romance family drama category gi Manipur gi movie amani film asi adukki matak phajaba yengbadu nungaiba film ama haibadu oigadawri film asi aikoina so hane yengkhraba Saryambung haiba web series adugi makha tatrakpa wari oigadawri bani film asi da Saryambung di yaukhraba sen kya amasu yauba ikoina uri aduna film asi bu yengnabagi damak mayamna khaurang na ngainaribani film asi da maruiba saktam langliba singdi Sana, Banti, Thoi Thoi, Hiai Nganbi, Jai Vidya, Mahesh, Priyonika, Bocha, Rakesh, Mocha, Santhalembi, Asina Singbani. Film asigi director Aditya K. Hais. Film asigi story na Nganba Khumanja. Amadi film asigi producer na Samsan Langwaljam. Amadi Amarjit P.H. na oiri. Film asi aduki matik fazaba haibadu oigadawri. Yengma matamda aduki matik nungaiba amadi pian haibadu mayamda oihengadawri. 2025 January ki tang tareta MSFDS Palace Kampal Imphal da Madam Siza hairiba film asi kap kadawri mayam punamak film asi yengnabagi damak siam saduna leibiro Nung hek ngan ba hora dam mui ma pam chai hong na bis tom lak bong khang de we ba ngang ko kem ta kanana hairaga kamdong na isu na khangi ba nungshide ai nang nungshide ai nang nungshiba machal ma phau de ai nang luksin ba sungma chalo chalo Aidi imaso leite babung do lai chabadi aidi kanagal hauni asukwana nang usang ngung de kalaga hojik tinang akhoi mathak tong khatan wangangi nang ichada losilaga thamlak pawari she ngasidi amatta sithadana ishada lirage Vamos, Chaga imaka gi nungshibna kharam libe yekna bagi palche shidok po arshno aishu kok thok patam is thine tawai ibema nangi kudom bitu harajune adum thongjarage nupi luna tawi wadine laikai duda adhamran maming chatoi pone is khaya mana ngangi ne yungune ai bulong bigno ta cha ai makai gai na bangam moye